ngarang Myanmar Sin State Sagang region da Juntana air strike tawbagi Sin Kuki refugee sing sa phagadawba mafam sing da chenakhre nakalamromda tonjangi makhoi masel kapna bada zomi asiba amasung masang mameng khangba ngamkhre zomi asiba du ki mamengna dalen tuang Elias dan tuang kawi haidi retaining wall amada Kuki singna Kuki len tharamba dubu zomi singna muthalaga jogam haina mu onthokuna thajenkhre ngarang no mai khungsing da mai chalakpadagi 80 unit 7 lapu paterana kannaba kanna honakhre oyok singla sajalamba Kuki gi bunker sing security force ke apunba combined force na thugai khre MP Bimol na Lok Sabha da Mukesh ki wafam pukhat khre mayumdagi Maruti Alto car ama thauduna thokibadagi ngasi phawba langla langjil phangba ngamdriba kaishampa laima jamlai kaidagi luwangthe Mukesh sahi kungi thaudoki matangda Lok Sabha da MP Dr Angomsa Bimol akoi jamna pukhat khre ngarang gi sabha gi wahang pahungi business loiraba matungda phangkiba 0 hour gi khudongchaba lauruduna mahana mafam khangdriba El Mukesh na jojang tek phawba yoksin ki haina khanglabasu ngasi phawba phangba ngamdre hairiba mafam adu lana sigi manungda linthoi ngambi amasung hemjet kauba naha ani sumangkibagi thawdok laikhrabani mafam adumak mangkiba miyoising phangba ngamdabadagi Bermuda Triangle oina launaraklabani hairaduna asigumba pamdaba thawdoksing asi thokhandana mari lenaba authority singna panthadana thabak laukhathanbiyo amasung Manipur lenga ki tangai phadaba mathau ase miyam ki punsi ngak senba amasung thohaningdaba thawdoksing thohandana honabana oigadabani haiba wafamsu MP gi maikaidagi phongdokhi Kuki militants sing amasung Kuki NP Assam ki mathakta action lokatpiyo haina phongdorakle Guwahati da pangthoknaba sem sariba hun Thadou cultural festival bu athengba piba amasung Thadou NP Assam gi secretary bu kihan khanganbaga loinana phajinduna thamkhibagi mayokta Thadou students association na aiba serol piduna matik chaba thabak lokatpinaba union home minister da taksan khre Thadou students association general headquarter gi serol amana hai Guwahati da pangthoknaba thorang tawriba festival asibu Kuki militants sing amasung Kuki NP Assam gi luchingbu singna athingba pibaga loinana Thadou NP Assam gi secretary bu phajinduna thamlaga kihan khanganbagi thabakching sathari Kuki militant singna Thadou porup ki miyam gi right adu live amasung culture gi ningtamba bu singnariba sigi mayokta United Nations yauna malem gi tongan ba forum singda wakatuna Thadou singi mathakta terrorism gi thabak sathaduna miyoibagi hak khongaunariba asibu khanghanaba TSA na appeal tawrakle condition thamlaga wari sanaba yaroi makhodi peace pamba natte haina Ashang kasana phongdokkhre peace puraksi hairabadi mayam pumna magna wakhal taminaraga purakadabane asigi damak wari sanasi hairaga mana apamba condition mangda thamnaraga wari sanabadi yaroi maramdi makhoi asi peace pamba natte haina Ashang kasana phongdokkhre wafam asi Manipur da thogliba irang sigi waroi senama puraknabagi matangda India lenga ki home ministry na saleba tha sigi mangada nakalani makilup singi mihut singa punna unaduna khananainabagi thorang tawrakliba matangda Indigenous Peoples Forum of Manipur gi president su oiriba Ashang kasar ga unarubada mahana phongdorakibani mahana makata na haikibada condition ama thamnaraga wari sanabana peace purakpasu oi oithogloi hauzik India lenga ki maikaidagi lokalagliba khongthang asidi afaba lambida lakna bane maramdi Manipur da leiriba mipung khudimak ngamna wanare senmetlon gi phibam su ngamna soksile phibam asile minariba phurup khudimak ta thoklebani irang asina lamdam sida leminariba kanglo phurup singda kanaba phanggadaba nate lamdam sigi miyam gi saukhatpa naharol singi amadi angang singi tungidama khallaga afaba leba ama semgat minabada peace sabasi yamna maru oi masigidama hauzik lan leplaga wari sanaba matamda condition amata thamnaroidabane kariguma condition ama thamlaga di peace purakpa yaroi warosin purakpa suya yaroi maramasina miyam gi khallaga peace ki damak wari sanabada condition thamdana sanagadabane peace sabasi wari sanaraba matung tamna lakadabane adubu matang asida makhoi kari hairakpagi haibadudi aikhoi su yengkhisi haina phongdorakhi mahana makha taraduna state sida PR thamle haraga su center gi lengakni aduna center lengak ki miyeng sikalino haibadu aikhoina yengba tai center na makho gi favor da leibra natraga leitabra haibasu yengkhiba tai PR su center gi lengakni na makho gi miyeng sumna yenglibra asumba tawribra tawdabra haibasi kupna yengbu tabani haina su phongdorakhi April mangagi mitay amasung Kuki lup singi Delhi mifam satkane haiba khara chalo haiba khara yaure May 3 2023 dagi Manipur da thoragliba kanglop masel ge tamthirba lan asibu khamduna masiga warosin puraknaba state amasung union lengak na prapara khona khidrabasu miyamgi akanba kholautagi mamang sahida ahanbo in Ministry of Home Affairs na sinduna New Delhi da leiba ministry asiga office da phurup animakki mahut sinba MLA minister sing punna phaminaduna wari sanana ba hona kibada punna phaminau yadabadagi mahai yan khidraba matung tha
ꯊꯥꯁꯤꯒꯤ ꯃꯉꯥꯗ ꯐꯨꯔꯨꯞ ꯑꯅꯤꯃꯛꯀꯤ CSO ꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯅ ꯈꯪꯍꯜꯂꯛꯈ꯭ꯔꯕꯁꯨ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯂꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤꯗꯤ ꯈꯔꯅ ꯆꯠꯇꯨꯅ ꯁꯔꯨꯛ ꯌꯥꯔꯒꯅꯤ ꯍꯥꯏꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯆꯠꯂꯣꯏ ꯍꯥꯏꯕꯁꯨ ꯌꯥꯎꯔꯦ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯂꯥꯛꯂꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯖꯣ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯂꯨꯞꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯁꯔꯨꯛ ꯌꯥꯒꯗꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯃꯤꯌꯥꯝꯒꯤ ꯂꯨꯞ ꯈꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯃꯈꯣꯏꯗ ꯃꯤꯐꯝ ꯑꯁꯤꯒꯤꯗꯃꯛ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯈꯪꯍꯜꯂꯛꯂꯒꯅ ꯃꯤꯍꯨꯠ ꯀꯅꯥ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯕ ꯌꯥꯎꯅ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯨꯕꯗ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯝꯕ ꯋꯥꯐꯝꯁꯤꯡ ꯄꯨꯊꯣꯛꯂꯨꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯍꯪꯂꯨꯕꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯉꯝꯈꯩꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯟꯗꯝ ꯑꯣꯏꯔꯛꯈꯤꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯀꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯐꯥꯏꯔꯣꯏꯖꯝ ꯅꯟꯗꯣꯂꯨꯋꯥꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯑꯃꯨꯀꯣꯒꯤ ꯑꯣꯏꯅꯗꯤ ꯃꯤꯍꯨꯠ ꯑꯍꯨꯝꯅ ꯁꯔꯨꯛ ꯌꯥꯔꯨꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯦ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛ ꯑꯏꯕ ꯆꯦꯔꯣꯜ ꯑꯣꯏꯅ ꯄꯤꯔꯛꯄꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯦꯂꯤꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯈꯪꯍꯜꯂꯛꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯃꯨꯀꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯍꯨꯠ ꯑꯍꯨꯝ ꯆꯠꯇꯨꯅ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯗꯕꯅꯤ ꯍꯥꯏꯔꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯃꯦꯟ ꯄꯤꯒꯅꯤ ꯌꯥꯅꯤꯡꯗꯕ ꯌꯥꯎꯔꯛꯂꯕꯁꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯒꯅꯤ ꯑꯗꯨꯕꯨ ꯃꯤꯐꯝ ꯑꯁꯤꯅ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯌꯦꯛꯅꯆꯤꯡꯕ ꯄꯤꯅꯒꯗꯕꯗꯤ ꯃꯥꯟꯗꯦ ꯃꯤꯐꯝ ꯑꯗꯨ ꯑꯣꯏꯔꯛꯈꯤꯕꯁꯨ ꯌꯥꯈꯤꯔꯣꯏ ꯃꯔꯝꯗꯤ ꯃꯤꯐꯝ ꯑꯗꯨꯗ ꯀꯃꯦꯟ ꯃꯌꯥꯝ ꯄꯤꯅꯔꯛꯈꯤꯒꯅꯤ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯨꯕ ꯃꯇꯨꯡꯗ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯁꯣꯏꯗꯅ ꯈꯪꯂꯒꯅꯤ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤꯗ ꯗꯤꯕꯦꯠ ꯇꯧꯕ ꯆꯠꯀꯗꯕ ꯅꯠꯇꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯕꯗ ꯁꯔꯨꯛ ꯌꯥꯔꯨꯅꯕꯅꯤ ꯑꯗꯨꯒ ꯇꯥꯜꯂꯛꯂꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯃꯥꯟꯅꯆꯤꯡꯕ ꯑꯗꯨ ꯑꯗꯥ ꯍꯥꯏꯕꯗꯨꯗꯤ ꯈꯟꯅꯒꯗꯕ ꯅꯠꯇꯦ ꯈꯟꯅꯐꯝꯁꯨ ꯊꯣꯛꯇꯦ ꯍꯥꯏꯔꯛꯈꯤ ꯑꯃꯔꯣꯝꯗ ꯆꯍꯤ ꯑꯅꯤ ꯐꯥꯖꯤꯜꯂꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯃꯈꯜ ꯀꯌꯥꯒꯤ ꯊꯧꯗꯥꯡ ꯂꯧꯔꯛꯄꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯛꯄ ꯉꯝꯈꯩꯒꯤ ꯁꯛꯇꯝ ꯀꯥꯏꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯂꯛꯂꯤꯕ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯗ ꯍꯪꯂꯨꯕꯗ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯣꯏ ꯍꯥꯏꯔꯛꯈꯤ ꯀꯛꯆꯤꯡꯗ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯂꯛꯇꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯦ ꯍꯥꯏꯔꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯛꯆꯤꯡ ꯀꯩꯔꯛ ꯋꯥꯕꯒꯥ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯜ ꯀꯌꯥ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯁꯦꯛꯃꯥꯏ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯒꯤ ꯏꯆꯦꯜ ꯇꯞꯊꯔꯛꯄ ꯑꯃꯗꯤ ꯏꯁꯤꯡꯒꯤ ꯂꯦꯚꯦꯜꯁꯨ ꯂꯩꯕꯥꯛ ꯊꯦꯡꯅ ꯆꯦꯟꯕꯗꯒꯤ ꯀꯛꯆꯤꯡ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯅꯕ ꯏꯁꯤꯡ ꯂꯩꯔꯛꯇꯕꯅ ꯀꯛꯆꯤꯡ ꯑꯃꯗꯤ ꯀꯛꯆꯤꯡꯒꯤ ꯈꯨꯜꯂꯣꯟꯅꯔꯤꯕ ꯁꯦꯛꯃꯥꯏ ꯇꯨꯔꯦꯜꯗ ꯁꯩꯗꯥꯡꯗꯨꯅ ꯍꯤꯡꯂꯤꯕ ꯃꯤꯆꯝ ꯃꯤꯌꯥꯝ ꯏꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕ ꯍꯧꯔꯦ ꯏꯁꯤꯡꯒꯤ ꯁꯣꯔꯁ ꯋꯥꯠꯄꯅ ꯀꯛꯆꯤꯡ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯑꯁꯤ ꯐꯦꯜ ꯑꯣꯏꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯏꯁꯤꯡ ꯄꯤꯕ ꯉꯝꯂꯛꯇꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯂꯦ ꯍꯥꯏꯅ ꯌꯦꯡꯈꯣꯝ ꯑꯆꯧ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯛꯆꯤꯡ ꯏꯊꯩ ꯀꯃꯤꯇꯤꯅ ꯄꯂꯦꯜꯗ ꯂꯩꯕ ꯏꯊꯩ ꯃꯔꯨ ꯗꯥꯝꯗ ꯀꯛꯆꯤꯡꯒꯤ CSOꯁꯤꯡꯒꯤ ꯑꯣꯏꯕ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯏꯁꯤꯡ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯅ ꯍꯤꯡꯕꯗ ꯇꯉꯥꯏ ꯐꯗꯅ ꯆꯪꯕꯅꯤꯅ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯈꯔ ꯌꯦꯟꯅꯗꯨꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯏꯁꯤꯡꯒꯤ ꯁꯣꯔꯁ ꯂꯩꯔꯛꯇꯕꯅ ꯁꯦꯛꯃꯥꯏ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯐꯤꯚꯝꯁꯤꯗ ꯇꯨꯔꯦꯜ ꯑꯁꯤꯗ ꯁꯩꯗꯥꯡꯗꯨꯅ ꯍꯤꯡꯂꯤꯕ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕ ꯍꯧꯔꯛꯂꯦ ꯑꯃꯔꯣꯝꯗꯁꯨ ꯏꯊꯩ ꯃꯔꯨ ꯑꯁꯤꯗꯒꯤ ꯄꯂꯦꯜ ꯐꯥꯎꯗꯨꯅ ꯆꯦꯜꯂꯛꯂꯤꯕ ꯏꯊꯩ ꯈꯣꯡ ꯑꯁꯤꯗꯁꯨ ꯏꯁꯤꯡ ꯄꯤꯗꯕ ꯌꯥꯔꯣꯏ ꯃꯁꯤꯅ ꯂꯧꯌꯥꯏ ꯂꯝꯕꯤ ꯂꯧꯀꯣꯜꯁꯤꯡꯗꯁꯨ ꯍꯧꯖꯤꯛ ꯏꯁꯤꯡ ꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯥꯛ ꯑꯣꯏꯔꯤꯕ ꯆꯤꯟꯖꯥꯛ ꯀꯌꯥ ꯑꯁꯤ ꯄꯨꯊꯣꯛꯂꯤꯕꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯁꯤꯡ ꯑꯁꯤ ꯈꯖꯤꯛ ꯌꯦꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯂꯤꯕ ꯉꯥ ꯐꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯏꯁꯤꯡ ꯅꯩꯈꯥꯏꯕ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯄꯜ ꯈꯥꯖꯤꯟꯕ ꯏꯊꯩ ꯃꯔꯨ ꯗꯥꯝꯒꯤ ꯁꯦꯛꯇꯔ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯊꯤꯡꯗꯣꯛ ꯊꯤꯡꯖꯤꯟ ꯁꯥꯟꯅꯕꯅꯆꯤꯡꯕ ꯀꯌꯥ ꯑꯁꯤ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯈꯟꯗꯨꯅ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯑꯥꯄꯤꯜ ꯇꯧꯔꯛꯈꯤ ꯏꯔꯥꯡ ꯂꯥꯛꯁꯤꯟꯕ ꯉꯝꯂꯦ ꯔꯤꯂꯤꯞ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ IDPꯁꯤꯡ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯗ꯭ꯔꯤꯕꯅ ꯑꯄꯦꯟꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯅꯤꯡꯊꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯥꯛꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯂꯦ ꯍꯧꯈꯤꯕ ꯊꯥ 3-4 ꯑꯁꯤꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯇꯞꯅ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯂꯕꯁꯨ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯃꯌꯨꯝ ꯃꯀꯩꯗ ꯍꯟꯖꯤꯟꯕ ꯉꯝꯗꯅ ꯇꯣꯉꯥꯟꯕ ꯔꯤꯂꯤꯞ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯦꯄ꯭ꯔꯤꯜ 10 ꯐꯥꯎꯕꯗ BDFꯀꯤ ꯁꯥꯔꯚꯤꯁ ꯑꯦꯛꯁꯇꯦꯟ ꯇꯧꯗ꯭ꯔꯕꯗꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯗꯧꯔꯤ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯚꯤꯂꯦꯖ ꯗꯤꯐꯦꯟꯁ ꯐꯣꯔꯁ BDF ꯄꯥꯔꯁꯅꯦꯜ 10,050ꯒꯤ ꯁꯥꯔꯚꯤꯁ ꯑꯦꯛꯁꯇꯦꯟ ꯇꯧꯗ꯭ꯔꯕꯗꯤ ꯃꯊꯪ ꯅꯨꯃꯤꯠ ꯑꯦꯄ꯭ꯔꯤꯜ 11ꯗꯒꯤ BDF ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯚꯤꯂꯦꯖ ꯗꯤꯐꯦꯟꯁ ꯐꯣꯔꯁ ꯑꯦꯝꯄ꯭ꯂꯣꯌꯤꯁ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯐꯣꯡꯗꯣꯔꯛꯂꯦ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯂꯥꯏꯁ꯭ꯔꯝ ꯗꯦꯕꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ BDFꯀꯤ ꯁꯥꯔꯚꯤꯁ ꯃꯇꯝ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯥꯡꯗꯣꯛꯇꯨꯅ ꯂꯥꯛꯄꯅꯤ ꯑꯃꯗꯤ ꯃꯃꯥꯡꯗ ꯑꯦꯛꯁꯇꯦꯟ ꯇꯧꯈꯤꯕ ꯑꯗꯨꯗꯒꯤ ꯃꯇꯝ ꯍꯧꯈꯤꯕ ꯃꯥꯔꯆ 38ꯗ ꯂꯣꯏꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯦꯛꯁꯇꯦꯟ ꯇꯧꯗꯅ ꯂꯩꯔꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯗꯒꯤ BDFꯁꯤꯡꯒꯤ ꯂꯤꯁ ꯑꯃꯁꯨꯡ ꯑꯦꯛꯁꯇꯦꯟ ꯇꯧꯅꯕꯒꯤꯗꯃꯛ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯗꯔꯀꯥꯔ ꯂꯩꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯃꯇꯝ ꯆꯥꯅ ꯊꯥ 2ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯄꯤꯁꯤꯟꯈ꯭ꯔꯕꯁꯨ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯦꯛꯁꯇꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕꯤꯗ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ ꯊꯥꯕꯜ ꯆꯣꯡꯕꯕꯨ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯟꯊꯣꯛꯄꯒꯤ ꯃꯥꯌꯣꯛꯇ DMCCꯅ ꯗꯤꯜꯂꯤ ꯄꯨꯂꯤꯁꯇ ꯋꯥꯀꯠꯈ꯭ꯔꯦ ꯄ꯭ꯔꯣꯖꯦꯛ X ꯀꯧꯕ ꯄ꯭ꯔꯥꯏꯚꯦꯠ ꯐꯥꯔꯝ ꯑꯃꯅ ꯃꯩꯇꯩꯒꯤ ꯁꯦꯡꯂꯕ
ꯁꯦꯡꯂꯕ ꯅꯥꯠꯀꯤ ꯊꯧꯔꯝ ꯊꯥꯕꯜ ꯆꯣꯡꯕꯕꯨ ꯃꯥꯡꯊꯣꯛꯇꯨꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯥꯌꯣꯛꯇ ꯗꯤꯜꯂꯤ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ DMCCꯅ ꯗꯤꯜꯂꯤ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯀꯃꯤꯁꯅꯔ ꯑꯣꯐ ꯄꯨꯂꯤꯁꯇ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯗꯨꯅ ꯈꯨꯗꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯄ꯭ꯔꯣꯖꯦꯛ X ꯍꯥꯏꯕ ꯂꯅꯥꯏ ꯐꯥꯝ ꯑꯃꯅ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜ 5ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 5ꯗꯒꯤ ꯍꯧꯔꯒ ꯁꯥꯎꯊ ꯗꯤꯜꯂꯤꯒꯤ ꯕꯁꯟꯇ ꯀꯨꯟꯖꯒꯤ ꯀꯤꯁꯟꯒꯔ ꯃꯅꯥꯛꯇ ꯂꯩꯕ ꯁꯨꯔꯠ ꯒꯥꯔꯗꯦꯟꯗ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯊꯧꯔꯝ ꯑꯃ ꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯕꯗ ꯃꯤ ꯑꯃꯗ ꯂꯨꯄꯥ 200 ꯑꯦꯟꯇ꯭ꯔꯤ ꯐꯤ ꯂꯧꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ DMCCꯒꯤ ꯋꯥꯀꯠ ꯑꯗꯨꯗ ꯊꯥꯕꯜ ꯆꯣꯡꯕ ꯍꯥꯏꯕꯁꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯆꯍꯤ ꯍꯧꯕ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ ꯈꯛꯇꯗ ꯄꯥꯡꯊꯣꯛꯄ ꯌꯥꯝꯅ ꯁꯦꯡꯂꯕ ꯅꯥꯠꯀꯤ ꯀꯨꯝꯍꯩꯅꯤ꯫ ꯊꯥꯕꯜ ꯆꯣꯡꯕ ꯑꯁꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤꯒꯤ ꯊꯧꯔꯝ ꯑꯃ ꯅꯠꯇꯦ꯫ ꯃꯩꯇꯩꯒꯤ ꯅꯥꯠꯄꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯑꯃꯁꯨꯡ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇꯕ ꯃꯑꯣꯡꯗ ꯄ꯭ꯔꯣꯖꯦꯛ Xꯅ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯊꯧꯔꯝ ꯑꯃ ꯑꯦꯄ꯭ꯔꯤꯜ 5ꯗ ꯁꯤꯜꯂꯤꯕ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯩꯇꯩ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯁꯨꯡ ꯅꯨꯄꯤ ꯀꯥꯡꯂꯨꯞꯁꯤꯡꯅ ꯅꯥꯠꯀꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯤꯟꯗꯨꯅ ꯂꯥꯛꯄ ꯊꯧꯔꯝ ꯑꯃꯕꯨ ꯀꯅꯥꯒꯨꯝꯕ ꯂꯅꯥꯏ ꯐꯥꯝ ꯑꯃꯅ ꯍꯦꯛꯇ ꯁꯤꯟꯕ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯁꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯨ ꯂꯅꯥꯏ ꯏꯟꯇꯥꯏꯇꯤ ꯑꯃꯅ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯄ꯭ꯔꯣꯖꯦꯛ Xꯅ ꯁꯤꯜꯂꯤꯕ ꯑꯦꯄ꯭ꯔꯤꯜ 5ꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯊꯧꯔꯝ ꯑꯁꯤ ꯈꯨꯗꯛꯇ ꯀꯛꯊꯠꯇꯨꯅ ꯃꯁꯤꯕꯨ ꯁꯤꯜꯂꯤꯕꯁꯤꯡꯕꯨ ꯀꯜꯆꯔꯕꯨ ꯊꯨꯒꯥꯏꯕ ꯑꯃꯁꯨꯡ ꯂꯥꯟꯅ ꯂꯝꯖꯤꯡꯕꯒꯤꯗꯃꯛ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯗꯤꯜꯂꯤ ꯄꯨꯂꯤꯁꯅꯁꯨ ꯃꯩꯇꯩ ꯀꯥꯡꯂꯨꯞꯀꯤ ꯀꯜꯆꯔ ꯑꯃꯁꯨꯡ ꯙꯔꯃꯒꯤ ꯗꯤꯒꯅꯤꯇꯤ ꯑꯗꯨ ꯉꯥꯛꯅꯕꯒꯤꯗꯃꯛ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯂꯧꯈꯠꯇꯕ ꯇꯥꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯕꯨ ꯈꯪꯗꯕ ꯑꯣꯏꯅ ꯂꯧꯒꯅꯤ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯛꯁꯤꯗ ꯄ꯭ꯔꯣꯖꯦꯛ X ꯀꯧꯕ ꯐꯥꯝ ꯑꯃꯅ ꯁꯥꯎꯊ ꯗꯤꯜꯂꯤꯒꯤ ꯕꯁꯟꯇ ꯀꯨꯟꯖꯗ ꯂꯩꯕ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯁꯨꯔꯠ ꯒꯥꯔꯗꯦꯟꯗ ꯑꯦꯄ꯭ꯔꯤꯜ 5ꯗ ꯑꯦꯟꯇ꯭ꯔꯤ ꯐ꯭ꯔꯤ ꯂꯧꯔꯒ ꯊꯥꯕꯜ ꯆꯣꯡꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤꯗ ꯗꯤꯜꯂꯤ NCRꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯀꯥꯡꯂꯨꯞ ꯃꯔꯨꯑꯣꯏꯅ ꯅꯍꯥꯔꯣꯜꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯤꯒꯅꯨ ꯍꯥꯏꯅ ꯗꯤꯜꯂꯤ ꯃꯅꯤꯄꯨꯔꯤ ꯁꯣꯁꯥꯏꯇꯤ, ꯌꯨꯅꯥꯏꯇꯦꯗ ꯀꯛꯆꯤꯡ ꯁ꯭ꯇꯨꯗꯦꯟꯠꯁ, ꯌꯨꯅꯤꯀꯥꯁ ꯗꯤꯜꯂꯤ, ꯃꯅꯤꯄꯨꯔ ꯏꯅꯣꯚꯦꯇꯤꯚ ꯌꯨꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯗꯤꯜꯂꯤ, ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯗꯤꯜꯂꯤ, ꯅꯤꯉꯣꯜ ꯌꯨꯅꯥꯏꯇꯦꯗ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯏꯅꯤꯁꯤꯌꯦꯇꯤꯚ, ꯗꯤꯜꯂꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯃꯁꯨꯡ ꯃꯩꯇꯩ ꯍꯦꯔꯤꯇꯦꯖ ꯁꯣꯁꯥꯏꯇꯤꯒꯤ ꯑꯄꯨꯟꯕ ꯆꯦꯔꯣꯜ ꯑꯃꯅ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯊꯪꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯅ ꯑꯁꯨꯝꯅ ꯊꯝꯂꯛꯂꯤ ꯃꯗꯨꯗꯤ ꯏꯁꯤꯡ ꯏꯆꯥꯎꯗ 80, ꯂꯥꯡꯃꯩ ꯆꯥꯛꯂꯦ 80, ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯦꯟ ꯇꯥꯔꯦ 80, ꯈꯣꯟꯊꯤ ꯆꯥꯕ ꯃꯌꯥꯝꯅ ꯆꯩꯐꯝ ꯇꯥꯏꯅꯐꯝꯁꯨ 80, ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯆꯕ 80ꯅꯤ ꯍꯥꯏꯅ ꯀꯣꯔꯧꯅ ꯊꯝꯂꯛꯂꯤ꯫ ꯀꯣꯡꯒ꯭ꯔꯦꯁꯅ BJPꯗ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯕꯒꯤ ꯄ꯭ꯔꯣꯀ꯭ꯂꯦꯃꯦꯁꯟ ꯔꯤꯖꯣꯂꯨꯁꯟ ꯅꯝꯂꯧ ꯂꯧꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯑꯁꯣꯛꯄꯗ ꯊꯨꯝ ꯆꯥꯏꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁꯅ BJPꯗ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯟꯆꯥꯔꯖ ꯖꯣꯏꯔꯥꯝ ꯔꯥꯃꯦꯁꯅ Xꯗ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏ ꯂꯝ ꯆꯠꯄꯗꯅ ꯃꯁꯔꯨꯛ ꯑꯣꯏꯔꯤꯕ PMD ꯉꯁꯤꯁꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯕꯦꯡꯀꯣꯛꯇ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯉꯔꯥꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯅꯣꯡꯌꯥꯏ ꯃꯇꯨꯡꯗ ꯄꯨꯡ ꯑꯃꯈꯛꯇꯒꯤ ꯂꯩꯅꯅꯕꯒꯤ ꯃꯇꯝ ꯄꯤꯔꯒ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯄ꯭ꯔꯣꯀ꯭ꯂꯦꯃꯦꯁꯟ ꯔꯤꯖꯣꯂꯨꯁꯟ ꯄꯥꯁ ꯇꯧꯈꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯃꯁꯥꯒꯤ ꯑꯔꯥꯟꯕ ꯀꯌꯥ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯧ ꯂꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯂꯧꯐꯝꯁꯤꯡꯗ ꯅꯨꯃꯤꯠꯂꯩ ꯊꯥꯕꯤꯌꯨ ꯍꯥꯏꯅ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯥꯎꯒꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯑꯦꯛꯁꯇꯦꯟꯁꯟ ꯑꯦꯖꯨꯀꯦꯁꯟꯒꯤ ꯗꯤꯄꯨꯇꯤ ꯗꯥꯏꯔꯦꯛꯇꯔ ꯄ꯭ꯔꯣꯐꯦꯁꯔ TH ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯍꯥꯏꯈ꯭ꯔꯦ ꯃꯗꯨꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯐꯤꯚꯝ ꯑꯁꯤ ꯅꯨꯃꯤꯠꯂꯩ ꯊꯥꯕꯗ ꯌꯥꯝꯅ ꯆꯥꯟꯅꯕ ꯃꯐꯝ ꯑꯣꯏꯕꯗ ꯁ꯭ꯇꯦꯠꯁꯤꯗ ꯂꯧ ꯂꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯂꯧꯐꯝꯁꯤꯡ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯅꯨꯃꯤꯠꯂꯩ ꯊꯥꯕꯤꯌꯨ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯉꯨ ꯂꯥꯏꯐꯝ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯁꯝꯇꯥꯠ ꯂꯧꯀꯣꯜ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯃꯐꯝ ꯑꯃꯗ ꯂꯧꯃꯤ ꯁꯤꯟꯃꯤ ꯑꯄꯨꯟꯕ ꯂꯨꯞ ꯂꯧꯁꯥꯜꯒꯤ ꯂꯧꯃꯤꯁꯤꯡꯅ ꯊꯥꯕ ꯅꯨꯃꯤꯠꯂꯩ ꯐꯥꯔꯝꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯑꯦꯛꯁꯇꯦꯟꯁꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯋꯥꯡꯉꯨ ꯂꯥꯏꯐꯝ ꯑꯋꯥꯡ ꯂꯩꯀꯥꯏ ꯍꯩꯅꯧꯌꯥꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯂꯧꯃꯤꯁꯤꯡꯒ ꯄꯥꯡꯊꯣꯛꯈꯤꯕ ꯏꯟꯇꯔꯦꯛꯁꯟ ꯇꯧꯅꯕꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯣꯐꯦꯁꯔ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯍꯧꯁꯥꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯈꯜꯗ ꯑꯍꯣꯡꯕ ꯂꯥꯛꯂꯤꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗꯁꯨ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯆꯥꯅꯖꯕ ꯄꯥꯝꯕꯤ ꯊꯥꯕ ꯑꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ꯫ ꯃꯁꯤꯅ ꯂꯧꯃꯤꯁꯤꯡꯅ ꯄꯣꯠꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯇꯨꯅ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯗꯒꯤ ꯀꯥꯎꯅ ICAR ꯏꯟꯗꯤꯌꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯑꯣꯏꯜ ꯁꯤꯗ ꯔꯤꯁꯔꯆ ꯍꯥꯏꯗ꯭ꯔꯕꯥꯗꯀ ꯈꯨꯠꯁꯝꯅꯗꯨꯅ ꯑꯦꯛꯁꯄꯥꯟꯁꯟ ꯑꯣꯐ ꯑꯣꯏꯜ ꯁꯤꯗ ꯄ꯭ꯔꯣꯗꯛꯁꯟ ꯏꯟ ꯃꯅꯤꯄꯨꯔꯒꯤ ꯃꯈꯥꯗ ꯅꯨꯃꯤꯠꯂꯩ ꯊꯥꯕꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯄꯥꯏꯈꯠꯂꯛꯈꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯑꯅꯤꯔꯣꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯂꯩ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯊꯥꯕꯗ ꯉꯁꯤꯗꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯦꯁꯨ ꯍꯥꯏꯈꯤ꯫